Krumzari, meeting Tabir Basingbu, ISTV News Nataram Oxari, Uzek Maroiba Pauda. Kabul Laikagi Lamsing, Kaslen, Oibadigi, Sarkar, Saka Tarangi Tabak Pakanaba, Yumkai Tugaibagi Tabak Jatakibani Haina, Chief Minister na Fongdokre, KSOG General Strike, Handokre, Amadi, ESU Wankaina, Ronika Memorial Juniors Girls Football Tournament ki winner Oikre. Uzek Pau Sandokna Pizari. Kabul Laikagi Lamsing Asi Asengba Pata Pairam Daba Kaslen Oirambana Sarkarna Chakhat Thorangi Tabak Paikhanaba Yumkai Kaya Loktokpagi Tabak Jathakibani Haina Chief Minister Okram Ibobi Ngasi Congress Baban da Pangthokpa Anti-Terrorism Day gi Thoramda Fongdokre Ngasi Bharat ki Prime Minister Oiramba Rajiv Gandhi na Laikhidabagi Kunnithoirak Suba Ningsim Kumon Thorambu Anti-Terrorism Day Haina Manipur Pradesh Congress Committee na Sinduna Congress Baban da Pangthokre Thoram aduda Chief Minister Okram Ibobi Deputy Chief Minister Gaikhangam Cabinet Minister Parliamentary Secretary MLA Amadi Congress ki karmi kya na sarugyaki Laikhidraba Rajiv Gandhi ki photo da Chief Minister na luchingduna laisukatuna ikai khumnabu utki terrorism thengnanaba punna wasak minakhi tungda Congress Bhavan da paugi mifam amasu pangthoki paugi mifam aduda Chief Minister Okram Ibobina Imphal Hotel bu 5-star gi thakta ongkhatnaba sarkar na paikhatlagliba thabak asigi manung channa Kabul Laikai da niyam lana sajalamba yumkai kya lokthokre adum oinamak mafam aduda yumkai sajalamliba adugi compensation oina sarkarna Mioibagi minung siga loinana lupa crore mapan pikhrabani sarkarna paikhatliba thabak asida niyam lanba amani community naina thabak tawagi wafam leite haiki hana koigi tei tribal gi sinausing meitei gi muslim gi asida han lerem singse masi koi record patana check tore moisi asian ba government allotment sarkarna government allotment thoga pata asian ba lerem da record amata moi produce tawu da for last 2 years akoi moi gi su wario tai sana rangna dum lapani record su moi tawya ba tawya do jinai noi ba document ku thokong ngamramina court su moi gi favor da leptraba adubu akoi pata natti haina akoi lamdudi pata len natrabani na madugi compensate tawdi nungai roi cabinet ta thoga pigom di thokrabani sarkar gi lamda sajelambase madugi standing property compensation di pigom thoktam adugo humanitarian ground da moi khangjedana hana amana asaba pata paramba mi amdi yon thoba khangjedana magi innocently lehoraba adu pata di paka woyondraba adu lamgi di pibi yarroi standing property to the koi humanitarian ground da cabinet decision torga nearly 9 crore standing property ki compensation je koi bi thoba Chief Minister Ibobi na makhatana fongdokibada Manipur da inner line permit system chana hanaba honabada sarkar gi su chapchaba phirep lei masigi matangda Bharat sarkar da che thabada natana Prime Minister amadi Union Home Minister unaba matamda pressure piduna laglibani anti social oiba mongda nan Manipuri singda athing ba thangani haiba wafam asi tawiganu nan Manipuri sing changlakpa yaroi haiba sidi sarkar na yabangam loi masigi damakta sarkar na tumina leishiloi nan Manipuri sing changlakpa yaroi hairabadi Bharat ki ateng mafam singda leiriba Manipuri sing fataba thorakpa matamda madugi daita kanana pugani haiki lambi gi matangda mahangna fongdokibada national highway ani asida chatpada mi chinbana maram oiduna khudongsa daba kaya thengnariba asi highway diversion tawnaba plan leire Imphal East ki Koirengaidagi 6 lane gi diversion road ama semlaga MU manakta sanjinagani lamsangdagi 6 lane gi diversion road ama semduna airport manakta sanjinagani haiki mahangna makhatana fongdokhibada laikhidraba Bharat ki Prime Minister buning singduna anti terrorism digi thoram asi pangthokpani terrorism ne Manipur da hiram amatada kanaba purakpa ngamloi haiki terrorism na koi state da karigumba kanaba amta koi purakpa ngamoi adana ina hanna so appeal tawjabani Manipur da laiba praja section puding amna koi Manipuri amoina priority se shanti sakhatba development si Manipuri laiba praja singna Manipur da na te manam su pangani Visit laiba Manipuri anbu samesya da shanti amasung sakhatba haibisini Manipuri praja singna pamisi adana koi punamak sarkar su any organization mayam su praja singi ikun khuna koi chapmin si haibna ai appeal tawjari
Manipur Sarkar na sinduna Rajiv Gandhi laikidabagi kunithoi suba ningsing thoram anti-terrorism de secretariat South Block ta pangthoki thoram asida Chief Minister Okram Ibobi, Deputy Chief Minister Gaikhangam, Minister MLA Chief Secretary yauna santi lainanaba nungsi chanana hingminanaba honagani haina wasak lauke. Deputy Chief Minister Gaikhangam na laikidraba Rajiv Gandhi Nahru Singh Bujati gi lamda hena thawa yaksinaba honaramba misakni terrorism bu punna thengnaminaduna Saukhatpa Purakna Honasi Haiki, Chief Guest Oikiba, Chief Minister na Terrorism na Kanabakarisu Purakte, Yanada Kuding Magwari Sanaduna, Warasin Purakna Honasi, Rajiv Gandhi na Santi Purakna Honaramba Singh, Aikoi Kudim Magna Tabakta Ontosi Haiki. Terrorism की समस्या से मशीनी एडवांस कंट्री होएगा और वर्ल्ड की सुपर पावर होएगा अमेरिका खंडे मखंडे केंद्रीय में हम पूर्ण मकीन से कोई पूर्ण मक अमत तो वही ना jointly कोई केंद्र ना पृथ्वी से शांति पूर्ण का श्री राजीव जी ना कंट्रीब्यूट तौरबा मानस तौरबा मैं हम पूर्ण मलो कोई निजुम हम ई है नारी Manipur Police Constable Lobagi Backlog Laiba Scheduled Tribe Candidate Chamliga Humkudra Mari Amasung Manipur Police Housing Corporation da Tungan Bapam Kunipan Mensilu Haiba Davida Cookie Students Organization KSO General Headquarter na Kaukiba Pung Kun Marigi General Strike Amasung Matam Kaktan Zatagani Haiba Economic Blockade Handokre Hiram Siga Mari Lainana Cookie in the Pangthokpa Paugi Mipam Amada Vice President Mangcha Baiti na Fungukibada Ngasi Chief Minister gi Chamber da Minister Ngamtham Haukik Yauna Kumna Khanaraba Matungda Sarkar gi Maikai degi Thazaba Pirakpadagi Kongjang Asi Handokibani Waris Hanaba Aduda KSO gi Maikai degi Police Constable Launabagi Hauzik Thariba recruitment asida senja thumja gaya chawna taure maram aduna DPC gi member khudimak matik chaba officer sing sindokpina ba taksen ke sunaba candidate sin phangdabadagi post sing backlog laibani haibasi aranba wafamni scheduled tribe candidate sing na paisa piba ngamdabadagi recruitment da yawba ngamdabani masi ngasi sarkar na piragliba thajaba sing thabakta onthoroktrabadi makha tana khongjang asi sangsingani haiki Paugi Mipam Adida General Secretary Sasang Wi-Fi, Finance Secretary Saiboy Haukip Susarugyaki. One, transparency recruitment in the ongoing process of 2,000 constables recruitment. In regarding to this, what we find so far is that there is some circumstances, malpractice happens to be found under this DPC, which is very unfortunate for all the aspirants candidate for the police recruitment. Here, what we have found is this: 3 lakhs has been charged for the hills peoples, and 5 lakhs for the valley peoples. So unfortunate. If these things is going on, how are we going to serve equally for the common peoples? And then how are we going to mend the legacies of the Manipur Police Department? So KSO 1 and requires the government to look into the matters of this recruitment process. Manipur da pangthokpa election singda EVM machine sijanaba makhatana yadanaba all political party amadi miyamga loinana khongjang changsilagani hairi ngasi Manipur Press Club da pangthokhiba paumi singa unaba amada tongan ba rajniti dal singi luchingba singna phongdokna khibani all political party asida NCP MPP CPI CPIM Janata Dal U amadi forward bloc na chingba rajniti dal sing yauri CPI gi luchingba Dr. M Narana EVM machine election da sijanaba si miyam na chingnaba phaunari asegumba machine asi makhata na sijanadana Manipur High Court tasu case ama leibani case asida machine asi non constitution oi haiba wafamda thengnabani phongdoki Janata Dal U gi luchingba M Tombina miyam amadi political party taramathoi ga loinana Manipur da pangthorakadaba parliament election general election amadi atai da sijanaba yadana buhanagani masina Bharat da para ama ohoina ba lokhalakpa khongthangni phongdoraki koi Manipur da amuk hanna EVM machine na she sinaba se praja amadi koi leba dor tramathoi da pamdaba se machine mar kanda am hanna masigi EVM machine sinna ro akoi na
डिमांड तौरी लोइना मसीगी मखादा अखोइना तोंगान मखलगी ईवीएम मशीन की मायोक्ता अखोइ सिनब तारगदी अखोइ मसीगी अखोइ स्ट्रगल चंगजननबगिदमता अखोइ पार्टी 13 सेम साधना ले तुंगदा ngarang phal haidokhiba metric parikhyada second position lawraklebi kaisam rojen kumar gi machanupi lakshmi rani da all political parties singi luchingba singna achamba khudol pot pibaga loinana nungaiba phongdokhi loinana tungi punsida hena afaba oirasanu haina isorgi mafamda thaunajaki sana konung asi monument natte haina sana konung sengat lupna thadrokpa cherol amana hairi sana konungi matangda chatkiba tang 19 da chief minister na pikhiba warol adu khangba watpa amadi khanthadabadagi thokpa warol ni hairi sarkar na thamoi sengna sana konung asi fajahaning ba leirabadi matam khara changlabasu mamutta na khanthaminaraga fanaba thabak pakhatpada sana konung sengat lupna so angamba mating pangna ba thorang tawduna lei hairi Chandel district ki manung chanba Zaupi da leiriba Zaupi government aided primary school ase handak nonglei nungsitna humdokhi badagi khunja sing amadi school management committee na paisa puthokduna simjinkhre ISTV news ki more correspondent Santipur yauna paumi kangbu amana mafam aduda hakthengna chattuna yengsilubada school adugi phibam charam daba kaya thengnarakhi school gi oza Michael Khongjawan Khongsaina phongdorakpada school asida oza yauna puna staff mari khak lei mahairoi di punna samaga manga leiri nursery dagi class 5 hawal leiba school ase Jaupi amadi masigi akoibada leiriba khul singi yamna maru oiba school ama oiri school gi building ningthina simjin baga loinana school ase upgrade tawina ba sarkar gi pungning singsilakli yamna nungsit nong kanba laya adu numita koi gi leiriba ariba school kan building se collapse tawre almost totally collapse ne hojik se koi yamwa na le aduna jaredi ina ekoi sarkar da government da or concerned authority da appeal to saning base school building se as early as possible ekoi na upgradation amasung reconstruction nauna construction to base ina oya oina amasung satra ki on behalf da sida leiriba prema public mayam on behalf da ina concerned authority government sida ina yamna request to jani ngasi GM holda kanglai yelho inat kanba punba lup sem nabagi mifam ama salai taret ki pibare singna sarup yaduna khana nei nabagi thorama ma pangthokre kanglai yelho inat kanba punba lup ki convener elangwam mingam bana phongdokibada masoi taduna leiruraba lining laison punsinaduna apunba lup ama semduna singleibak asida leminari papunamak sakhang maikhang naba matam oire lamdam asigi inat ki chanabi sing yokhatuna chingmi singa apunba wakhalon sagatmi naba amade sing amadi tamda leiriba laifamlan sing kanba amasung loksinba amade amang asen maru fukna muthanaba pandamda lup ase sembani haiki singmi tammi amatta oina apunba wakhalon sagatmi naba taruk subada sing amasung tamda leiriba laifamlan punamak kanba loksinba khomgatpa amasung thogal tawba taret subada apun luk asida yauraba lup singna paikhatakpa thabak thoram apun lup asina angamba mateng pangba adum oinama apun lup asigi chanakanglon kaigadaba oirabadi lup aduga tanagani amasung apun lupna wakhaigani nipan subada amang asengi wa marupangna mutatpa mapan subada lining kanglon khunailon asia sangi thoram singba khenaba kaya leiriba punaba amat oiba mawongda puraknaba thamnaba panaba khutsuman khakta yenglaga thabak tawbagi muhutta isagi tawdaba yadraba ithawni khanna employees singna thabak tawbiu haina Chief Minister Okram Ibobina Jenims ta pangthokpa International Nurses Day gi thoramda phongdokre Nurses Association Jenims na sinduna pangthokiba thoram ajuda Works Minister Dr. Ratan Kumar Jenims ki Oshi D Sumo Jenims ki Medical Superintendent W Gopi Mohan yauna tongan ba saknai raba myoi kyana saruk yakhi Florence Nightingale gi photo da laisu katuna ikai khumnaba utkhi thorong ga mari leinana Chief Minister Okram Ibobina makha tana phongdokhibada India da angang pokpada sibagi chang asi chada nipudagi na nipu manga fawba oibada Manipur na chada 13 khak oiduna India gi manungda khwaidagi taba state oiribani Florence Nightingale na miyoibagi seba tawduna kathokhiba thodang adu mikhoina infam thoi
Anaba amada athiba wahi wata sizinabagi mahuta aphaba wahi na pungning thogat piduna harau tayamna tawigadabani haiki. Ise ori nau nupi or isa nupi nang kana tawunu masidi mahusani akoi khara khangmin na ta mi nang kaisu toroi ko wa ga nu kaisu toroi ko na nan habi na hoji doctor jingsu kaisu loina ready da lere any eventuality da koi chimna na ba nang bu soi ngam da na ba koi lere nang karim da khan ga nu ko na ai bi ri phaba kana uma patient khana hai ba chalo he kano toroi do di ka dawlan khang mangam da kari la ino la hot bi bu su yawi hai ba am thamoi shokna. This is extremely sorry. Masigum si ta ba ba masigum si ta ba karino akoi mihoi ba sibu inhuman way of jala. Tungda chahi asigi oina Florence Nightingale gi award asi TS Memcha amadi N Surbalada khusinaki. Niphuma thoi suba All Manipur Sumang Lila Festival ga mari leina ngasi iboyaima Sumang Lila Sanglenda khana nainaba mifam ama pangthokre. Manipur State Kala Academy na sinduna pangthokiba khana nainaba mifam aduda Manipur State Kala Academy Imphal gi Bideswar Sharma yauna tongan ba lila gi lamda khang hairaba myoi singna saruk yaki. Wanga kiba singna lila gi chatna kanglon sing khangwinaba darkar oi haina phungdoknaki. Ngarang fal haidokiba class 10 gi parikha da first second third takraba Miranda Mubizam Kaisam Lakshmi Rani amadi Rati Manjuri Hazari Mayumbu taramna opagi thoram ama AISF Manipur State Council ngasi Federation asigi Irabad Bhavan da leiba office ta pangthokre. Thoram aduda Federation gi former president N Mangi Federation gi president Sanahal yauna myoi gyana saruk yaki. Miranda Mungbizam de Manipur gi mapanda laikibadagi mahaki apokpa iboyaimana oina saruk yaki. AISF ki maikaidagi khudol pot piduna makhoi boikai khumnaba utki ahum suba position takhrabi Rati Manjuri na haiki bada mahirai oiringai matamda kanna honaba puchel sengba larik paba sangi parikha maya dadi yamdrabada pung tara rom nongmada larik pai haiki. Miranda gi apokpa iboyaimana angang fanaba honabada mama mapa singna kupna yengsinba changi haiki. Second takiba Lakshmi Rani na mahiroi oina honaba kanba haibase yamna tangai fadaba thabakni haiki. Federation gi former president N Mangina miyam gi makok oirak labi singna tungi afaba Manipur ama semna honabada achauba thodang logadabani haiki. Howsik ke 21st century in our country in India sida women empowerment aduna chumna high school leading certificate examination the first second logada natana singka bada Mount Everest ta adugum labat sector bama devina Rajini manungga aida ki wanga ba himal chundol kadile joy to bose lupine joy to ba adu balwaina no world olympic ta Mary Kom la boxing da adu umlaba bronze ki medal lo ba national game da international game da commonwealth game da ai game pura makka lupine lo ri ibashina takpadi ekoi ke lepak Manipur di 1939 da war ba matam da nupi na lipa asibu kalli maya pai na macha bu kalli aduna asheng ba mama gi macha haibadi ekoi de lipa Manipur se prithvi ki jat ni da ai ki chawtok chabali pa tamani MZ Avenue da leiba Center Point Hotel da kanglei ima loop amadi KSA na drive chathabada mau nupi ani ga loinana mayum makai palaba IRB oiba myoi amaga loinana nipan suba MR gi Zawan pakhang ama hotel manungda natai sadaba mongda leirambadagi fare hotel gi manager yauna hotel aduda thabak tawba nan Manipuri amasu fagatle hairi masigi matangda uripokta leiba kanglei imalu ki office ta paugi mifam ama pangthokre farabi nupi ani adugi manungda maitai nupi ama yauri afattabali chachatlami haibagi damak faraba nupa sing adude Nipan suba Manipur Rifles ta rifleman oiba Muhammad Tariq Ahmad apokpa laikhidraba Abdul Rasid Lilong uku maningdagini atopa amana Thangadagi IRB gi Zawan oiba nungsi thoi koba myoi amani hairi atopa myoi amadi nanthokuna senkre hotel adugi manager Uttam koba nan Manipuri aduna phongdorakibada hotel gi kagi bhara lupa chahum lawi nupa singna makhoiga khangnaba nupi sing puduna lakpa tatana yawi haiki kanglei imalu ki RK Sanahan bina hotel asidagi kondong kasu fagalak pangamle nupa nupi singna natabali chathaba hotel sing makhatana thibu humbagi thabak chathakigani haiki Akoina masi chatha jarai bacha atai atopada su karing bakam da koina delivery sang sitna ami ba makai di koi lut sin mayam sin sigil lai ba dam dam sigil lai ba mau bising adun mau bi mayam ma wai sabri sati kudu mangna
ꯑꯃ ꯇꯧꯅ ꯏꯆꯥꯁꯤꯡ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯈꯤꯅꯤ ꯒꯃꯦꯟꯒꯤ ꯁꯥꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏ ꯌꯥꯎꯅ ꯆꯪꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯁꯤ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯍꯣꯇꯦꯜ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯂꯧꯖꯔꯤ ꯂꯥꯏꯁ꯭ꯔꯝ ꯃꯤ ꯑꯃꯒꯤ ꯉꯁꯤ ꯌꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤ ꯐꯤल्मꯒꯤ ꯃꯥꯔꯀꯦꯠ ꯑꯃ ꯆꯥꯎꯅ ꯂꯩꯔꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯏꯁꯩꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ फिल्म चखीम लेदाइने मणिपुरी फिल्म से यामना हदना खलम लेदाइने येनिंगदबा हाइतारे मरम दो करिदनो मदुदि आई फंगदेद्रे मयाम सी येनिंगमदेबा मसाई हिंदी की तौखिबा हिंदी की पिक्चराइजेशन फजबा मणिपुरी ना खर सोलप्पा बजट तो यारतबनिना मदुमाइन तौबदुना रा खंगद्रे इन मणिपुरी फिल्म नि हाइदे मोय कोर्दे नि जपसे चनरमदे चनिंगमदेबा मदुमा Oji hindi thingi basi dagi ay koigi Manipur sida Manipur film dagi Manipur isay dagi asigi market ma padan chao na lero kasi asimat yang NAOBA ni ngasi AMALA mahiroi singi sangsthan reformist student front koba ma semkhre front asigi president na KH.KHOGEN general secretary na BCY Atiku amadi organization secretary na P Jaikumar ni AMALA mahiroi singi loop ama semkhibagal aduda tongan ba mahiroi kya su saruk yakhi secretary amadi president na mahiroi singi phibam phagana ba amadi infrastructure kya school college singda wali ba si yengsingani amadi quality leba education purakna ba front asina su honagani fongdoki raja mayam gi damakta fungjang jangkadau plus mainly student aidare asi masini mainly si masangila ni public mayam nasu koi front sida support tawinga ai Manipur Industry Development Council MIDC Imphal amadi Khagokpam Phutsna Sinduna ngasi Kongpal Thongkhongda numit 8 ni chupna chathagadaba entrepreneurs singi hai amasung manamasi liduna thambagi matangda skill development program ama pangthokre mioi kunrom na saruk yakiba thorom aduda Imphal East ki DIC ki general manager Arun Kumar Singh Khurai Laisram Laikai Gram Panchayat ki pradhan Radharani amadi MIDC ki vice president P Loken saruk yaki Wangang kibasingna asigumba training program ama pangthokpa asi afaba khongthangni masina thabak phangdriba naha singda masana masabu thabak pibada achabu mateng oiragani athuba matamda khagokpam phutsna kabok saduna miyamda phanghangadoriba asi afaba thabakni haina phongdoknaki Art Society Manipur na sinduna ngasi Governors Arts Award lising ani gatara ni thoi piba amasung art exhibition hogdopogi thoram ama Palace Compound da leiba Manipur State Art Gallery da pangthokre thoram aduda Art and Culture ki Commissioner Dr. R.K. Nimai DIPR ki Director W. Rajan Singh amasung Art Society Manipur ki Chairman T.S. Tombina Dais tafamki thoronga mari leinana miyoi kyana saruk yakiba art exhibition amasu hogdoki chahi ahum leiraga piba Governors Art Award lising ani tara nithoi El Samu da khusinaki awardee El Samu na fogdoki bada art haiba sinfam asida government em yeng changbira badi hena saukhatpa purakpa ngamgani mahangna angang oiringai dagi art pamjabana maitana layekpa horaki haiki way of my thinking siga yang philosophical mo kalursu mo no kadeba public tegi responsibility am tongan jiba philaba adu so tum yaba adu application di yaba adu aina kaliduna philosophical yamani ba ai mangdang ba dreaming kana wa to adu kina kena bale adu ner ga nuai bidi dum pokse ai lai ji ya mana lai ngai bi mayam hai ni masi drawing mo jale madu sunati ai si pau si uthokna bo hono da lai na han sketch to ko sen to udri de mangi adu maramaduna aina painting si lai na han ye to adu color ki technique si ai ko abset Mamang chahigum kumsisu tha ama chupna nupilal thoram pangthokani haina nupilal committee gi mioi singna phongdokre wafam na singa se committee na dolalenda leiba mahila kalyan samiti na salaiba children home gengang singda chanaba polam kaya yenthokpaga mari leinana paumi singda phongdokhibani nupilal committee gi ke ibem pisak longjam meitai amade company na nupilal thoram pangthokpana Nauriba mioi amadi naha singda hena bab tahan bangam lagani aroi benumita nupilal gi matang da quiz competition amasu pangthokani Mahila Kalyan Samiti gi Secretary Rosni na matau karamna nupilal Manipurda pak sanna pangthokna rakhi haibagi matangda phongdoki Tagel Jila Parishad member Manimalana Tagel Gram Panchayat amadi Bijoy Govinda Gram Panchayat ki pradhan amadi ward member singa khusamna duna DST
REP scheme gi makhada LED lamp sing beneficiaries sing da yenthokre hairi Manipur gi chingkaroi mangana Mount Everest matol yobangam kibabu senior citizen for society nungaiba penba phongdokre singkaroi sing asigi hai singba thona lingzel aduna state asigi hauragliba singkaroi singda lamjing maira ama piba ngamlagani hairi ojek makhata bada sanabagi pau phangwiragani Ojek sanabagi pauda Imphal East District Football Association Sindona Satharpa Mapan Suba State Sorai Samronika Memorial Junior Girls Invitation Football Tournament ke winner ESU na oikre Kumalampak Men Stadium da punna team nipan sarugyaduna Satharpa tournament asigi loisinbagi thoramda Manipur Olympic Association ki president Bijoy Koizam retired IAS CH Birendra MOA gi maru oiba thopuba sing loinana Imphal West ki commando gi DSP Krishna Tombisu sarugyaki ngasi sanakiba final match aduda ESU wangkhaina NYTS se okram suthekpu goal ama sinoda maithiba piduna winner oikibani match adugi ahan half ta team animal na goal amata chanaba ngamkhide ani suba half ki puna minute 63 chatpa matamda di manungda ESU gi lalam hawkipna foul ama tabadagi referee na penalty pikhi ESU gi TS Rajitana goal onthoktuna winner oikibani match aduda referee gi decision adubu NYTS sigi sanaroi singna yaningda bufongtokpaga loinana minute 10 ro match sanaba yakide loinana fencing na playground manungda changsilaktuna referee ga muknaba ama thoki adubu Krishna Tombina luchingba Manipur police ki team ama laktuna irang adu control tawduna match makhatana sanhanki tournament asigi winner oiraba ESU wangkhaida lupale sing taramaga ka loinana running trophy MO gi president Bijoy Koizam na pikhi runners up taraba NYTS okram chuthek trophy lokhidre WFA kakchingna fair play taduna lupale sing ahunga loinana running trophy DSP Krishna Tombina pikhi Luang Pokpi Cricket Stadium da chathariba Braja Bihari Paul and Govind Paul Memorial Trophy gi match ta Blue Hawk Khuraina Oscar Pauna Bazar bu wicket tarukta maithiba pikre Oscar na toss ngamduna ahanba batting khanduna over nifuda wicket tara turaga run chama kuncha lauki masigi paukhom oina Blue Hawk na over kun mapan ga ball manga da wicket mari turaga run samaga kuncha humdoi lauduna wicket tarukta maithiba piki match asida Blue Hawk ki Guniram na wicket taruk amadi run tara nipan lauduna man of the match takhi hayeng Trau Kwakathelga YWC Patsoiga sanaragani DSA Churachandpurna Junior Boys Inter District Football Tournament ki winner oikre Amfana Sinduna Kuman Lampak Artificial Top Ground Satharakpa Tournament asigi final match ta DSA Churachandpurna DSA Kakchingbo goal mari sinoda maithiba piduna winner oikre DSA Churachandpur gi goal mari edu paukhom na goal ani Thanglen Mang amade Lanmin Lian na goal amamam chanduna mai pakhibani match aduda DSA Kakching goal amata handopangam kide Manipur Police Department Sinduna Taruk Suba All India Police Badminton Tournament lakliba June mari degi taret fauba Kuman Lampak Indoor Stadium da pangthoklagani hairi Nagaland Board na lauba SSLC exam da Manipur gi Muslim nupa macha amana makok tare haukiba ahing nongyai da lauthokiba parikha gi phal asida MD Helauddin Saha apokpa Islauddin Saha borayang bidagi mahiroi asina apunba mark chatu ki manungda samgaga Humfudra taret fangduna sada marifudra taruk dasmik taratruk fangki mahaki apokpa Islauddin Saha Dimapur gi private school amada oza oibedegi Helauddin Saha su class 1 dagi 10 fawba Dimapur da mahimasing tamlakhibani hairi class 10 gi parikha ase MGM Higher Secondary School Dimapur da thabani mahakna makok oirakpada All Manipur Muslim Students Organization harawa phongdokpaga loinana organization asigi secretary Wahidur Rehman na luchingba kangbu amana mayumda chatuna haraw nungaibada saruk yaminakre Mahiroi asiga ISTV News da telephone da wari sanabada Delhi da makha tamtharaga class 12 loiraba matung IIT tamduna civil service da changani hairi Helauddin tang kunamadi tang kunmathoi ahing da haidukiba Nagaland Board ISSLC exam da first position tarakpase mark kaya yamna phangi aduga percentage kayam chatli haibiyongta total marks 577 percentage 96.16% letter marks na highest marks se kai kai subject ta phangbi bage science 100 out of 100 other IIT 100 pung kaya mukti larik tawe koi gi Helauddin parikha gi dama ado Helauddin se tungi asada kari tambige na khale kari oige na khanbiri adu saibiyo wala IS officer in
खले Nagaland Tamurisi, Karamba Wakalagi, Tambirubono, Ekogi Manipur, Sida Hana, class Kabuk Tambiremi, Adudum Tambirabra, Adugimatang, Sukazitan Habu. Nagaland class 1 need to make. Naha, we reversing Sri the Karikari messages come opinion Bakarile. Hard working with the determination. Prayer, it's only prayer. How's 11-12 Sekarada Tambigana Kali? Aduga tuition chat para yum the show home tutor Guma, Tamagat, minor honor Brasiki Matang, the Dikari Habini. School, you know, the Dipino. Aduga, textbook, Yambaba. The textbook out the outside book referred over. The Shandi Targata, Rigari, Meska Science, Koi. The Hanana Tagachari Helaludin Tungdasu Apava, review have a wafam sima, ISTV Manipuri Tamjari. Ningthau Khong Municipal Council da handakta Councillor Kharana no confidence motion thangat padagi chairperson Khanbangam dana lady masigi matangda elected ward members association gi mute singna Manipur Press Club ta pawmi singa unabada chayet nariba asi athuba matamda losin biu hojik chawkhat tharang gi thabak amata council asida function tawbangam dana ladiba amade office ki thabak thoram sing lebliba ase mari leinaba authority ne yengsin biduna Swatharaba Ningthau Khonggi jaga sing chawkhat thorangi thabak paikhatnaba honabada mateng pangbiu haike hojik laiba Ningthau Municipal Council gi irangsi thuba matamda losin biduna sahi solution lakadoraba aroibagi tanthom sida lairaba praja kayada phangangadawa manipur government gi tongan tongan scheme sing hangan biduna hena masak maiba chawkhat pa samaj ama oina ba honabada government gi jali haiba wafam solution gi maikedi ya Thawbal district tasu high security number plate sijanaba ngasidagi hokre mamang sahi gi April 12 da Imphal West ta ahanba oina hawdokraba matung Thawbal district ki oina transport director and Luikhamna haunabi matung ina hawdokhibani director na phongdokhibada system asina Manipur da gari huran gi thabak sing angthokpa ngamlagani Manipur da DTO office nipan leibagi manungda lemhauriba district sing mari leinaba district singna dharkar oiba ka pirabadi athuba matamda hangdoklagani haiki security ki ama oina concern ama oina program si government of India na kanna packet ado Manipur da so koi ki high security plate ki concept asidi chumna di koi ki security pinaba abdi Manipur da so gari ki Manipur da so amuga koi ki gari ama oina bomb plan to si terrorist na asikumba si so kamai chingba yanage ya bagi mong si adu hotnabasida SSRP gi si Institution for Traditional Arts and Culture Kurai Sajor Laikai gi Anova Play Tipu Sultan ngasi puthokre ngasi Porompata Laiba Center asigi auditorium da pangthokiba play asibu puthopagi thoramda Manipur State Kala Academic Secretary S Bideswar Sharma Art and Culture gi Deputy Director W Merasu Sarugyaki play asigi Director S Birendra Jitna Institute asina tongan ba play tara tret ki mathakta puthokre ngasi puthokliba Tipu Sultan ase Bharat ta tongan ba jati sing mot manadabadagi British na kudum chankhiba adugumna Manipur dasu kanglup kaya lairiba lamdam asida mot manadabadagi mikha ponkhiba adu para amat tamnaba puthokpani haiki India man gulai ba tongan kanglup mayam tongan jati mayam basi mot manadabadagi akoi British ne yamara kudum chankhiba ni has feeling na tabjabani and masi maram sina kaigin wada hana khoi Manipur dasu mithau kwani matamda koi tongan ba thangna baliba singla aga tongan kanglup mayam le da komite singi lam tamgi lam le da Masih manadabdagi ekoina maiti ki maiti ni ko maiti ko mayama ibu tamagi kanguna kuina saitare pitapa ale amado odi matang da phena parama kita ko misina singa bana pijaba ngasigi aying asagi pauda ICAR lamphel patagi phangba paugi matung ina ngasigi khwaidagi saba degree Celsius 39.8 khwaidagi ingba degree Celsius 0.9 nungsita yawba ising manilgi chang ayukta sada marifudrat humdoi nungthildana sada yankhai tarukni nongzugisang nil aroibada maruoiba pau amuka na pizari kabo laikai gi lamseng khaslen oibadagi sarkar na chakhat thorangi thabak paikhatnaba yumkai thugaibagi tabak chathakibani haina chief minister na phongdokre KSO gi general strike handokre amadi ESU wangkhaina Ronika Memorial Juniors Girl Football Tournament ki winner oikre matang sida ISTV Manipuri Paulozare mideng tabiri besing amuka na khulumzare